TOMTV na akanana lokhocharakpa adongi khonjelgi thoromgi khuthangda miyamdagi tuan mawpham kaya phongdokpirakpa leptri karamba miyosina karamba wafam sing thambirakpagi haibidu miyam puna taminasi total lockdown dagi hena kanjalakpana maram oirakanda chathok khothokpa yaraktaba police ki mateng lawnaba honarakpadasu mapanda khoina thokpa ngamdaba police na tanjanba amadi mafam kharada Delhi gi mafam kharada angang singda habidi student singda north east ki student singda sing kilo ahum dagi hena piraktaba adi yumbu singna Delhi sarkar na laphok charagachu tha ani gi free oigadabani haragachu yumbu singna pasha thorokpa amadi piba ngamdabadagi tan thorokpa kaya amasu hojik yawre maroina amukasu he na nuaitribadi Delhi da laikan balaiba layeng balaiba anaba patient sing amuduki matik awaba film da laire makhoisi ayambana AIMS hospital da layeng bani sarkar gi hospital ayamba thingjan giba amadi maroina AIMS da coronavirus ki hospital onthokibana maram oirakanda doctor sing laktaba amadi doctor laktre haiduna su atopa private hospital da puduna laikan naba ngambagi paisa su laitaba aduga anabanadi sum hejalakpa hauji aina hauji mayamgi hauji patient amagi video upload tawjari masi khangaudana mahaksi wom cancer ni magi mabuk manungda khangaudana kangkalakpadagi ising thijangibadagi paisa laitaduna AIMS hospital ki casualty da puba matamda doctor na mabu cancer patient oibana maram orakanda layeng balaita doctor laytabadagi private hospital da pu harakpa adudagi private hospital da punana paisa laitadana hauji thagajari maki maming inausa devi maki wangjingdagi ni maki hauji mayamna ubire maki film masi adugi matik awaba film na tare sida nataba cancer patient adagi atopa hauji pregnancy oiraba magi thagi anang unabagi matam hendo aba adusu private hospital puraga anang gi delivery tawada basu layaktabadagi aki awaba ngakta hauji thenare maram aduna hauji panbiriba akogi pabung honorable CM gi mafamda akoi eje Delhi da iba chhatra chhatri businessman mayam punamaksigi mahut sinjaraga aina request tawjari athuba matamda yariba makai athuba matamda leijariba akoi Delhi da leijariba akoi punamaki awaba si jengjaraga athuba matamda mateng pangbiu Manipur lenga amadi civil organization police personnel singna coronavirus tagi Manipur singbu karmaina kangedagi Manipur da laiba pajamiam sibu karmaina kangedagi haibada lakholiba chakhat thorang amadi bazar gi market hangba amadi sengenba amadi miyamgi awat apa gidamakta khanna nainariba cheliba tawriba khudingmasi yamna thaganangaini yamna thagachari aduga amana hanna hairenasu warubiganu Manipur gi mapanda laikhraba Manipuri sing Manipur da karamna jawsalhalakadagi haibasita khanna nainabagi I paudi tade adubo zik pau sida toina tabada sauningba su phawi amasung ningbasu phawi seng yamna endaba amasung kayo laikai da hidak kapthoi haibasina maru oina I pauda taba phangi masi tawroisi haibadi nate tawgadawuni masisu amasung pausi tabiriba parjamiam amadi Manipur gi amadi civil organization da thabuk tawriba singsinasu Manipur masa sing Manipur gi mapanda sadana thaktarna ima kaya isi isilino kaya maru mapang kaya lairi haibasigi damakta khanna naidadaba se sina maramaga khoida khandai munsen khan nuaitaba phawi adu khakiwani aduga tawiba thabu khudimактudi yamna phaba thabuni adubu aikhoi gi damaktasu Manipur gi parjamiam amadi civil organization sing amadi Manipur gi laingangna mapalom da laikhiba aikhoi gi damakta kari kamai tawgadagi haibasi thu khanna ninaba tangai phadabra aina khalli sana thaknaba amagi loinamak sumayaknari tawtabu Manipur sarkarna sana thaknaba kitang mateng pangbiri adubu munong mai changdaba yadraba akhoi gi mai gi problem
mai yaudati kaimta tawba yadaba aduna mai ki recharge loisalakpa recharge thiure phangsilaktaba local gi kai da amada magi kitang net gi kap yaba su magi account di paisa loisalakpa maram oraga akoi hojik mai gi recharge kanna yam kanna mayoknari mai recharge phangtabdagi mai mambadi yam kanna mayoknari aduna Manipur sarkar na akoi mai gi credit se hana lupa sani leramane adagi kitang hengat piraga credit tu kitang hengat pigera natraga topa lairam sinbirakera masim tanga Manipur sarkar gi pukning jin senjari masim tang tawbiradi yam nungai ni han khalli. A ward member of Ward number 22 of Imphal Municipal Corporations. I belong to the hot cities of Imphal town, namely Minithong Hata Golapati. Our state government providing food, shelter and needy items to those peoples who are coming from different state and staying in my ward. Likewise, I request the central government, different state government, chief minister, ministers, councillor, ward member, NGOs and to my loving people of our country that some of our Manipuri brother and sisters staying in your state, they need food, shelter. This is my humble request. Please provide the necessary assistance so that they can survive and can fight Corona. Hello, Kurumjari. Akoi Hosea Guwahati Lalai COVID-19 के मरम ओइदना akoi yum tholak pase ngamdre flight ka aduga bus loina transportation khuding mak ban tawrabnina akoi yum halak pagi pambai leitre asida lei hajar su hoi lockdown tawrabnina chana ba thakna ba su sum aisulaktre aduga thabak su chatrabnina haidi private nina chalingai phao paisa piba chatraga pidaba adugi maram odana hoji se chatrabnina paisa su leitre hoji chana ba thakna ba su leitre aduga leifong si su free da leiba yadabnina yumgi bahara si su pidaba yarakte adu mayam do hoji se khudong thiba se khoi thengnara leire aduna Manipur sarkar na akoi mateng pangbinaba nizari. I hauji Guwahati the self quarantine tawduna yumja leijari COVID-19 sina maram oiduna 21 days lockdown lauthokiba amade flight amadi transportation atai mayam thingjilakpadagi yumdaju matam chana thokhautre hauji Guwahati the grocery dukan vegetable dukan amata hangnadre paisa lerga ju poche amta fangdre COVID-19 gi positive case noma gi henjilakle Assam amadi notice atai state ta ju asina maram oiduna lockdown gi numit chu extend tawra oi hainingai leite extend tawra pagi chance yam wange aduna Manipur sarkar gi maikai de gi ju angam mateng pangbiu yarga di evacuate to biu yumda Manipur da Prajana yamna thawai yauna akoigi imung amada nungaitaba thokpa khudongchadaba thokpa adagi laina layong thorokpa matamsida yam collective humanity ama utlaga yam depressive oiba matamsida akoigi minungsi haibasi karino compassion ama utlaga mating mating pangnabagi meaning ama thokhalaga tawrakpase asi aina sarkargi maikaidagi su khara uhanjaningi aduga aina hana akoigi pabung CM N Biren dasu hana appeal tawjari sarkar nasu akoigi chief minister gi haksel tingbang gi scheme adagi relief fund leiriba singsidagi khara kai thokpiraga akoigi Olivia goi family gi adagi magi layang gi treatment mayam sida mateng khara pangbiragadi yamna nungaijagani aduga mokoigi imungnasu adugi gratitude to soidana utpirakani aduga punsigi kauzroi haibado ai haijage aduga hana appeal tawjari mateng khara pangbiu haibagi sarkargi site gisu laingak na lokhalak leiba khongthang khudingmak taramna oksei adubu leita lairabana maram oiraga yumdagi thok lakpa ngaktani kanasu COVID-19 naba pamde kanasu siba pamde kanasu police ki sai saba pamde adubu sadaba yadaba thakdaba yadaba
upai leitabana maram oiraga lambi da thoglakpa ngaktani aduna sarkar da appeal amatang tawjari madudi nongmagi changdaba yadaba potlam sing ase yumthong yauhanbiyu adu oirabadi yumdagi kanasu thoklakloi kanasu lambi da uba phangloi lamdamsigi mapi mapa oiriba chief minister birenji mieng kharadi changhanninge akoi sekmaigi MLA singnasu pradhannasu mieng kemta changbide kemta ju hangbide khotpide somna kandadi ban curfew loi tawgrabanina nomagi suraga chaba khoidadi yengo awaba meyam nangye nahan yeliba cheng serdusu 10 khatang khakne phangba somna kandadi angang ju sangom na yu ibadina upai rating asai ju sengma pharmacy da thoaga sangom leyen chalubani adu ju phangde kaidawga hingdono khangde khoidi si sakana kai mi eng changbi ba yaga da ge do amta eng biyuba chief minister birenda khara haijari